Tha tara mari fazilaklaba Manipur ge irang asina Houjik Oiriba state asigi law and order ge Phibam Ministry of Home Affairs na Yengsinli haina Union Travel Affairs Minister Jual Oram na phongdokhre. The Hindu pauche da piba akhanaba interview amada Union Travel Affairs Minister amana ahan boina Manipur da thokliba irang asigi matangda wangang laduna mahakna phongdokhibada asigumba Kanglup ani ki marakta conflict ama thoglakpa matamda mipum khudingmakna waroi sinama purakpa pamba haiba asi mahusani law and order haiba asi state subject ni adumoinamak issue asi Manipur gi governor amadi Houjik lairiba lengak asiga loinana Union Home Ministry na Yengsinli haike Panba yabadi tha asigi tara tarukta Union Home Minister Amit Sana luchingduna security ge awang ba thaki mifam ama pangthoklaba matung maitai amadi kuki furup ani gi luching basing faminaduna irang asi loishana bo honaragani haina phongdokhiba leikibani